Hadak Russia madi Ukraine gi marak chathari war se amuk he country marak asida Russia na akan attack tauki atuka Russia gi makoi gi deputy navy chief amasu Ukraine gi side gi masi assassinate taukhre hatkKhi kari maram da kamain tawraga tauki buno khangde makoi Russia gi achau mi se attempt tawraga marak ta makoi se hat pagi assassinate tawbagi masi plan tawi amasung makoi ki army makoi ki navy chief jarbe navy chief ama hatkKhi masi gi Russia i ka ke base adagi akan attack khara tawsin ki madigi matung da America ki side ki Donald Trump ki side ki pressure la ki Putin da 60 minute pung ama hena changki sini Donald Trump ki side ki akan pressure tawki madudi war asi it any condition to haitra maduda Russia ki president Putin hai ki it any condition to lo haitra masika loina 500 missile including drones na ngamba missile ngamba angak pagi attack ni hai ki masi tawkri barrage of missile barrage of drones amati masi Donald Trump na Putin da nang adu arbati adu tawni haina threaten tawrubagi hek matung da attack torkibani hairi yam sathiba attack amaka tawkhre Major General Mikhail Gudkov as a deputy head of Russian Navy ni hairi am chawkraba amati maming laikhraba aduga mark as a conflict macham oiki Kursk region asida Ukraine gi thangna mafam asida masi operation gi tamakta amati lan gi tamakta lakpani masida Ukraine missile na hit tawni amati mark laifam adu pumchai chahin ki masida general asi laikidre masigi matung dagi ni amukka Donald Trump ki side ki treaty anju tawsilakpa tawnu haiduna akoi table talk tawsi amama adupu Major General Mikhail Gudkov ki maki lamandi sing bataba masina 500 to 550 asumai ni tajan bari se jai ni Ukraine pom kya di sini phibam se aduga Putin hai ki aikoi Ukraine ki chawchor ba major mafam manga masida aikoi already capture to rabani masi capture to dir pau the lan tok loi hai bi phibam ni ceasefire ki waka ya de sini amasung lan continue chat thakini hai ki hai ri masigi am chorba massive barrage of strike ase masigi mamang da Ukraine na unmanned miyo da surface based USB hairi drone bots masi makhalamagi drone oi mare masi na Russia ki Crimea ribo mafam asida yam sathi ma attack am to ki mas radar system ni hairi Russia ki asum haida Ukraine sigi makoi strategic attack khara lairi masi lo na phajana to buse makoi ki Russia ki main installation asing asida thugai ki masigi Crimea da radar system thugai ki base masi Crimea peninsula ngak pagi damak te yeng pagi damak ta kai de kadi lakli masi su historic ni hairi masi su Ukraine gi attack ta success oi ki ba adu kuma historic wapam amani masi ga loina nahan makoi ki bomber ke thugai ki bodo madu su historic ni masi pun mak adu ki ni reply ni arang dagi Russia na makoi da nei khairak lese hau ki bo 24 hours se Ukraine gi atya sathi ba mong te lai hairi amati makoi ki infrastructure kaya mafam kaya mi kaya sirba sok liba phibam macha de sini Russia amati Ukraine gi marka chathri war se around 40 months muk phare aduga ngarang tau tharkiba attack mayam ase masida mi pairak ladunna Poland is NATO country ni Poland gi makoi gi air space da NATO gi fighter jet sing pai tuna karigumba makoina attack torak ling se yosilak prama tu ngak pagi damakta aduga kari tobuno surveillance to buki damakta masi pai tuna ngai tuna laiki sini aduga Putin amadi Donald Trump ke markta around 60 minute talk to basida Putin asibu yahan bagi damakta Donald Trump na yam kanna ho na kisini defend gi mong da aduga pressure piru si apunate akan bator si apunate akan bator de amuke hengalakani aduna maram oiraga Donald Trump se ki bimang da high cresini adi shocking ni taseng na Russian to shocking ni aikoi na haiba amati yati aduna aina hotna puna makta failure oire haiba pamse media da high kisini Donald Trump na handak marak asida NATO gi meeting ama tawkhre June 25 26 aswaida masigi matung dagi amaka makoi Ukraine gi help ki adugo decision khara lokra mare masigi matung dani war se amaka hena phibam kansilak lise aduna Ukraine amadi Russia gi war ase phibam dani chalik lise adubo America amti Ukraine gi marakta manung da Israel related Iran related wapam sida makoi khara yana ba haina tana ba khara di laisini adugi mathang video da hairake Iran da Russia na makoi S400 amadi
Su 35 fighter jet pidrise kari kino masi something manung da phum tuna leiram le hojik Russia am di Ukraine ki war ase tap na sum long time chathabi phibam ni Ukraine na ngamba attack tawri Russia na ngamba attack tawri hojik makhoi ki mi sing army siba ama siba amati land capture hasidani adubu makhoi ki attack asida gaza da siriba ama siriba asum haina di site Russia ki 24 hours manung da 500 ki nak ya drone am di missile attack to which the mi kunipan muk masi asok pogwani amati severe sok kharsi ai hospitalize oiba sibagi wap mention tawte adu abti makoina attack to rokli si only infrastructure hamti maru oiba makok eba yamna mathau taba building office adaran adugumte attack to risa atai public leifam to thoina tawte sini Amor of the Zelensky no form the high kisini madudi Russia na use to the drone mayamase masi angamba side drone ni amati Irani made drone mayam yaw sini amasung so far 40 chahi humuk wa tawnak pasida Russia na use to kriba Iran ki drone maxing ase 28,000 maruk surak lani amasung masina Ukraine ki sokhan krese kayam sathi bano masi ki message ma chalim ne worldwide ta aduna Iran ki impact ne oidori se Iran na khoina Russia mateng to ba adu adina khoi khangani haibe ko phom silai bajat ne aduna Russia ma Ukraine ki maram sina maikai di tongsin duna mi khara Europe ta tak tum ba haibisi masidi soidana thoklar kani